Chakaugi Maril da Funbadagi Chahiani Makairom Chaba Thakpa Yadana Lakibi Nupiama Institute of Liver and Digestive Sciences ILDS na Manipur da Hanba Oina Peroral Endoscopic Myotomy POEM Procedure Shijinnaduna Mai-Pakna Laiyengkhre ngasi Kwakachal da Leiba Institute of Liver and Digestive Science ILDS Hospital da Pangthokpa Pauki Mifam Amada Hospital asigi Managing Director Dr. Nongthongbom Suresh Kumar na hai chahi nipu manga suraba nupi ase food pipe amadi chakhauga faunaba bulb phunjinbadagi chahi ani makhairom chaba thakpa yadan lerekhe patient asina tongan ba ana layeng sangsingda mahaki anaba ase diagnose tauba ngamdana lerekhibani ILDS na thengnabadagi esophageal myotomy gi matengna anaba ase Achalasia cardiani haiba khangbangam ke endoscopy tauduna foot pipe ke bulb ta phunjiliba saruk aduna POEM gi matengna kakthatuna leifam thokpa changda ningthina leihanbangam ke chahi kaya anaba aduna chaba thakpa yadana leirakpa adu endoscopy hack taubaga mathangi numitage chaba thakpa yare Dr. Suresh Kumar na makha taraduna high hospital asida leiriba esophageal myotomy haiba khutlai asina leina asi khangdokpa ngambani khutlai asi awang nongpok lamdamda ahanba oina ILDS da khudong chaba asi leibani haike kanagumba miyoi singna haiba layong asi leirabadi atopa state ta chatuna layeng ludrabasu state asida leiriba ILDS da layeng ba yare haina palladuna hospital asina piriba kanabasing miyamna lobiyu haiba wafam thamke Sahi nifu mga surba patient ni mahaksi sahi ani makai muksi karimta thak pachaba yadan lerami atopa jaga kaya da salru matungda mahaksi yamwana diagnosis amasung treatment yaudun lerami ILDS lakpakanda ma yana basi koina akalese cardia haina kauba tung makhal yana bani haina esophageal manometry haina pa yamna sophisticated test ama lei madu torok matungda diagnose tobani chaki pipe food pipe ka chakhau gi martli valve si ko yi hangtok pangam daba type oidun leiba du makhal yana bani aikoina peroral endoscopic myotomy na endoscopy khutana toba dugumba operation makhal mani operation se tawr matungda nongalakanda next day da patient si ko gi hoji thak pasaba si immediately ngame aduna operation tawraba 1 day gi matungda patient si finally discharge tawragani hairiba poem surgery si ILDS na Manipur da han batobani aduga ngasi gi hairiba case na ko gi ani shuba case ni Chaba thakpa yare hanu chahi ani makhai mamang da kai ta ba yan ta ba ga hi da da oba kaim ta ba yan de doctor sure yeng ba namde ai ji ma chum tawraga leira drang khalame aduga thidal chagi ma kala pa de gi dikti phare dikti kai chu tawtre ado dikti chuma na phara pa jida ai yam harau ni